Hiyangai nini panba ningon sakobada IDP singi wafam isana ningon sakoba chasi haiduna ningai taurakpada kaplaga khangki isagi yumda hanjinduna ningon sakoba chatpa phanganbiu imanabi singa tinahanbiu. Dr. Ritabu mayumda halambagi thaudok thokiba numitarani helaklabasu mihatpa phadri mihatpa singna itaiba phiron sudoklaga pukhibra mahaki imungdagi khungrau phurit hongdoklaga chatkibra. Ayuki pung taruk makhaidagi nungthingi pung mari phawwa lau khawgani yaigani IDP sing hanjin hangadaba mafam sing khangdokle athubada hauragani. KCP gi lanthengminasi aikhoi puthokre maning tamba ningthau panba leibak oirambagi puwari muthanaba rasbari thukaibani kunjarani. Laingakna private hospital singi pithoktana lairiba senpham athubada pithokpiu. Mumbai da Manipurgi naha mari tamthina phurakle. Assamda kanagumbana nupa amana nupi ani lolakpa taragadi sahi taret jenda thamgani haina CM Himanta Biswa Saramana lauthokre hairi. MMTU Maitai Mitai Tribe Union gi delegation team amana ngarang October gi tang kunga mari somdanda NSNIM gi lusingba ti hais muiba amadi makok thongba lusingba sing unaduna Manipurda mapandagi changlakpa immigrant sing masagi maramda halan khinanaba amadi Maitai na Constitution gi ST lista yahonnabagi matangda sawatpinaba wari sanakre loinana lamdamsigi natural resource lawthoktuna sijinaraktanabagi matangda yalhaumi singi right ki matangdasu khanakre hairi. Manipur Police amasung Custom Division Imphana ngarang truck anida puramba kwa maru kg 9,000 ga maudra mapan phagatkre. Sewas project na lambi thuwaikhraga pipe phumlabasu koilas tharamdabana thawai mangnaba lang thakpaga manare.